wari safuna pomna makpu ikai khumnajari ngasisu amuk mayamgi mafamda thadoi wahengba ayibi asigi anauba khudigi wari ama mayamgi mafamda amuk hana pudun lakjari ngasi mayamgi damakta pudun lakjari bo wari asigi maming nupi macha numidang wairamgi matamni yausanggi ahanba numit oibana lobukta lampakta yausang mai thaduna angang ahan khaktana kumhai adubo harauna haudognari laikai ki lampak tuda koisien chenduna angang mayam amasu sen khaiba chatnabagi nungainari makoi ki pungba khaidoktuna sida hana changsi magi dana hana changusi moigidi lupa yamna pide changumsi moigidi yamna pi horin sumayam hapkani haiduna onsinduna wari sabasu kaya amani adubu mayamgi marakta yaudana mathanta segairaba school gi faklang adugi ahobadagi nupi macha adu yengduna lay mamit kopte mamitu imuk mangi masin masadu dasu kari no khangdana murum su sole machu kayagi panik setuna makutta sengau pai ina phi masa amasu yali laibaktana sangna angang bachingi masam machi punduna sen khai bhaurakle nupi masa singsuni nongmai macha amamam pai pesakari pai basu yauri khara amana nongmai asangba leibiyu hainasu ningai tauri kayadi nungsikre matamdo angang haibasida kalaktaba ngamde nungsiba achumba phajaba pumbana yomduna sarakpagum sauribani haiduna machin paithoklibadusu aduki matik nungsi adubo madi akiba sakloni lauribado mideng khuding icham chamdre karigumba ama singduna lotunu thambagi mami tari thongal khuding changduna areiba yum amata khaktana naka thengba changle naka thengba laiye chap manana yum aduda onsinduna hari naha wairap tawba nupi macha ama tholaktuna adudi nakanduda thengaga chatlodana asumna haina phagi tawrei angang singsu phagini khana noktuna sel pirak pangairi mangolgi churita famduda famlaga adudi achuiba khita kai hoge noibu lupa kaya tajarak lagene machin koidaba angang amana khumlai achuiba kage hairadi lupa manga piba taba ahanduna noida loi pithokradi noigumba mayam lakpadadi kari pini aduna se lupa 10 si lauro adugane lupa 9 halo angang duna amo lupa 8 khakta ngaire 8 oina piraklage ahandu noi aduga makha tari singkhreda nangdi singjabrane asumna phagi tawduna senglaba angangi bor pibiramduna makhoidu thokre angang kaya su makhoigum sel khaiba changlaklami thengjilakle numidangi pung 10 tagadore tumtharure purnimado adubu kanagumba amana kauba manbagi khonjelda mikap thoklakpani phian khokta yanba phi ama tap pairaga mamit noiraga thoklai yamna thajade makhutta piktak toba cement hapagi bora ama pairaga paisa khara piyo asumna hari masam manadu ipa pai makhongda pakleba uphundu natana atai yaude seliba skirt tusu chumna khaki seliba haibaduni lengjumdu namadi yan thare litliba purit ado namana yaudre thabak mapagi purit khautusu irek lekthare kuina sudraba male marang turangle sena bidraba amagum khujindusu musin mure pumnamak sigi mathakta magi sel piyu haibadugi wahai ton aduni leitrasu pidaba yaroi haibagi mawongni mangon ge du theliba gari de yengi pung taraga minute 10 thoi chalamle bisum khajik suksinduna purnima nupi macha adu de yenglei aduga hari kaidore bema asuk thenga kansida hairibadu khumde magi haifam thokpa sel piu hariba adudagi hende purnima tumba thugaire haibagi mawong dara khangde khara sauning lai aduna khol kalap hari mina hangi sidi khumde asuk thenga kansida kana sen khai basanage chalo leite chalo kana gi masa masuno asuk thenga kansida bo tharaglisimo ngang duna purnima changkre thongdu chetna muk lon silamlaga phamungda
काखटले मिनट 10 लेबगनी थोंगदा कनागुंबा अमना थिलकपगी मखोंदु अमुकसु तुम्ब थुगाइरे पूर्णिमा इसौ लांग लांगदुना थोगलई कनानो अमु nganta tumbasida pelabane pothafam amata khangdrabane ye tawgiga kho tawgiga wa haining balere su matang matam yengaga lakadawni mine kari tawramni tawramoi khandawni khoidau si arembad hek sauning lai he ai mathanta ngang ngang duna thongdu hangbaga mamang maktada leptuna leirambadu purnima khangprek khangi aduga khangai hairei he kari angang no ne nangbo kana galai athengosida yengo huje kana kana chali sel kai ba ubre yengo mi pothana ba matam ne hujik se phana chaun su ure kari angang no ne nangbo chauning ba kaubani na purnima angang ni khangdre magi thokpa pangang da ngangli adubu nupi macha adudi atei ahen ba hairakte supna tangi magi paisa piu si khaktani purnima hena hena sauning lagle paisa asoi ba habliba glass adu लौरगा अंगांगदुगी ममाई तमना लंगसिलाई मसादु सौनिंगबना थक थक निगले अदुगा मखा तारई यारबरसे पीरबनी नंगी पैसादु मतुंग अमुगना नंग आइगी मांगसिदा लेपकनो सीगदबनी हे नंग असि हाइरमलगा ममाइदु फट लैथोरकपदा करिगुंबा खरा उरकपदगी माना थांगे तौरंबा खोंथांदु चप लेपि अदुगा अमुक ममाइ लैथोरकपदा करिगुंबा अमतगी सक्तंगी ममी ताहौदबा माइथोंदुदा momon nonglamle mayadusu pungang ngangni noklipa minoktu magi aningba apambadu ningba thungle haibagi mawongni aduga purnimana bora aduda yenglakpada maduda yauriba adudi akibagi masakni I tairba laithi makok masa tongan tongan taraba kaya yauri mayada ina pungang nganglaba horai amasu yauri hojiktada su urakli nupi macha adugi mabuk mapada makokta I tairba nungthang macha amasu yeplibadu luktharaga amuk yenglubada atatpa chapal kharasu yauri angangi khongji manbasu yauri purnima madu ubada laimaida haitharakpa khanghaude mathangi ayukni purnima gyan lakpada hospital da lairambadudha ma ingak na ure manakta mapuroiba paikhombasu phamdun lerami purnima na hari aisida kamaina leramino paikhobana makhutu paisin biduna makokta nungsina nanthabiduna asum hairei mapanda wa kana ngangbagi makon tai haiduna tholakpada nandi laimaida taduna leramle purnima thokiba thodokto mamitta urai mapi sinthana pumnamak tammi masadu haujik phawba phajana normal oidri haiba paikhobana khangi aduna makhutu hena chetna paisinduna mathada konsinbi mikuptu dani paikhomba phone lakpagi ring khinglai purnima bu ningthina hiphalamlaga ma mapanda thoklai phone dagi asum hari yamba phangdre mangkhre kadai waida mangkhibano mamangi uwa napi singbi yam hoba adomda chensin khibadagi thibu phangdre nang kaida leirino ai ta thingen hoida hausi hausi famduna leiri mafamduda jingnaba mi mafam leibra adudi leite paikhomba ngayak wakal tawraga halo yare asitang hairamlaga sor amuktang chauna hontharamlaga purnima gi manakta changluktuna amuk themjinbiri yauksangi humni chanbanumini purnima hospital dagi putharakle gari thauna thauna purnima mapuroibagi lengjumda ngathaduna pothaje mangi khongnang pambi aduda karigum ama chaduna phamliba angang nupi macha adu ubada purnima kanna lauri paikhomba gari du khangle lepe aduga hanglei kaidore purnima se kaidorage ba purnima khumlakte mamit mana chap yungkhataga khongnang pambi aduda khudom bithilai adubu paikhomba na yengthoklubadadi kana su leiramde aduga amuk magi nupida onsinduna hari pakatkan se nangna sum khanjinbedagi mitta kari kari no khara ubo oramgani yum yogodorbani se yum da phajana potharorase asi haiduna paikhomba gari du thauba horakle haiba tawbaga khongnang pambi du ki mapada hui ama kanna khongtuna gari mamang du da chensilai break khangpa phai paikhomba purnima su gari mamang du da upsin ge tawi mamai tu dagi isu tap tap tari
ꯑꯗꯨꯒ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯍꯨꯏꯗꯨ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ ꯃꯃꯤꯠ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯍꯨꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯌꯦꯡꯉꯤ ꯄꯟꯊꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯑꯗꯨꯝ ꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯦ ꯃꯃꯧ ꯅꯨꯄꯤ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯊꯣꯏꯅꯨ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯧ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯩ ꯑꯣꯛꯊꯣꯛꯂꯦ ꯑꯍꯟ ꯑꯣꯏꯕꯒꯤ ꯂꯥꯏꯗ ꯊꯥꯖꯕꯒꯤ ꯍꯧꯅꯁꯥ ꯈꯣꯏꯖꯨ ꯂꯩꯈꯥꯁꯨ ꯑꯣꯛꯊꯣꯛꯄꯤꯔꯤ ꯃꯃꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗꯗꯤ ꯍꯥꯏꯗꯦ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯇꯥꯔꯤꯕ ꯈꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯔꯝꯂꯤꯕ ꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯏꯟꯅꯔꯛꯏ ꯈꯔ ꯆꯠꯂꯒ ꯈꯤꯇꯪ ꯍꯦꯟꯅ ꯁꯣꯡꯕ ꯃꯄꯥ ꯑꯗꯨꯗ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯃꯇꯨ ꯆꯄꯨꯟ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯉꯤ ꯃꯥꯅꯤ ꯉꯁꯥꯏ ꯍꯨꯏ ꯑꯃꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯒꯤ ꯃꯆꯨꯒ ꯃꯥꯟꯅꯩ ꯏꯅꯛ ꯅꯛꯅ ꯏ ꯇꯩꯔꯕ ꯍꯪꯉꯣꯏ ꯈꯨꯗꯣꯡ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯐꯣꯇꯣ ꯈꯔ ꯅꯝꯂꯒ ꯔꯨꯃꯥꯜ ꯑꯃ ꯊꯥꯔꯒ ꯇꯞꯅ ꯂꯧꯈꯠꯂꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯆꯦꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯃꯐꯝꯗꯨ ꯈꯔꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯊꯟꯇ ꯑꯣꯏꯕꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗ꯭ꯔꯦ ꯈꯟꯅ ꯃꯥ ꯊꯣꯛꯂꯛꯂꯦ ꯌꯥꯎꯁꯪ ꯂꯣꯏꯈꯤꯕꯒꯤ ꯅꯧꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯊꯕꯛ ꯂꯥꯛꯅꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏ ꯒꯥꯔꯤ ꯃꯔꯛꯇ ꯂꯤꯠꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕ ꯑꯃ ꯄꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯣ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯆꯠꯂꯤ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤ ꯇꯟꯖꯥ ꯆꯥꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯥꯖꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕ ꯀꯨꯝꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯛꯂꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯀꯗꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯪꯕꯗꯁꯨ ꯈꯪꯏ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯊꯥ ꯁꯥꯅ ꯃꯔꯥꯏꯕꯛꯇ ꯅꯥꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯎꯔꯛꯏ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯃꯄꯥꯗ CCTV ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯂꯤꯕꯗꯨ ꯄꯥꯏꯈꯣꯝꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯃꯦꯁꯦꯖ ꯈꯔ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯔꯅꯤꯃꯥ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯋꯥꯜꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯨꯔꯅꯤꯃꯥꯅ ꯎꯔꯛꯏ ꯃꯐꯝꯗꯨꯃꯛꯇꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠꯅ ꯃꯃꯥꯏꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠ ꯏꯊꯛ ꯊꯛꯂꯦ ꯊꯣꯏꯅꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯥꯏ ꯀꯅꯥꯅꯣ ꯃꯤꯒꯤ ꯋꯥꯜ ꯃꯊꯛꯇꯨꯗ ꯐꯝꯃꯒ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯏꯗꯣ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯤꯅꯦ ꯑꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ ꯊꯣꯏꯅꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝꯗ ꯊꯣꯛꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗꯤ ꯁꯣꯝꯗ ꯃꯀ꯭ꯔꯥꯛꯇꯨ ꯆꯦꯟꯈꯩꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯁꯣꯐꯥꯗ ꯅꯤꯡꯊꯤꯅ ꯍꯤꯐꯜꯂꯝꯂꯒ ꯍꯥꯊꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯇꯤꯚꯤꯗꯨꯗ ꯑꯗꯨꯃꯛ ꯍꯦꯛ ꯂꯦꯟꯕ ꯉꯝꯃꯤꯀꯣ ꯅꯪꯁꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏꯗꯒꯤ CCTV ꯐꯨꯇꯦꯖꯇ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯝꯂꯤꯕ ꯃꯇꯝꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯃꯈꯨꯠꯇ ꯕꯣꯔꯥꯒꯨꯝꯕ ꯑꯃꯁꯨ ꯄꯥꯏ ꯐꯣꯇꯣ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯗꯨꯅ ꯖꯨꯝ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯕꯨꯛ ꯃꯄꯥꯗ ꯅꯨꯡꯊꯪ ꯃꯥꯟꯕ ꯑꯃꯁꯨ ꯌꯦꯞꯄ ꯑꯣꯏꯅ ꯎꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯟꯗ ꯆꯪꯉꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯀꯟꯅ ꯈꯣꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯋꯥꯜꯗ ꯆꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯣꯏꯅꯨꯅ ꯎꯕꯅꯤ माबु उदनब हाइदुना टॉर्च लाइट तो कापसिलकबनी मागी चेनखिबगी फुटेज तो येंगलग पाइखोंबा फोन वारी साना साना गाड़ी थौदोक्तुना थोखरे मखोय टीम अनिनी लाक्लिबदो पाइखोंबदुना टीम अदुगी लीडर नि माना ममांग थंगदुना फुटेज ता ताहोबा ममीगी मतुंग इना मखोयना चिंगनबा मफमदुदा संगसिलाई इहो होरबा लौतांग संगमनी चावबदी अदुम चावी चुरुप मचै खरा मई चाकपा लोइदना तारमी मधु उबद खंगले मधुदे इकुई कुइदना मफमसिदा लेरमी अमदी लेरिब मीदु अंगांग मानद्रे अमखक्सु नत्रे मई हौगोलंबा माने मई ग्रंग ग्रंग चाकतुन लेरमी मफमदुदगी
khitang chathorlaga tambur oina khanba ama leiba thengnei phamung amasu thai hospital amagi operation theater amada leigadaba chap chaba khuchu khulai mafam aduda irai laina leramle phamung dugi nakandana i teiraba lasing bread thang kati amadi i bottle mayam ama leibadu thengnare koina amuk yengpada che chang khara thangatun leiribadu urai makhut gloves upsenduna che changdu phaktuna yengi Dr. Bikram haina contract sign tawnabagi leirami otoga konana mafamduda leiriba pumnamak puduna lakle namidangi pung 12 tagadore office tagi paikhomba tholakle hanagi icham chamba matam oiragadi ma office ta adumuk leigadabani adubo leihoriba yungi fifamduda ma thengabasu thengna yumda leirunaba haina tholakle matamdu thengbana lambidu ichik chikle misu itak takle chumdring thauduna lakpada kanagomba ama lambida khangchong chong silakpadagi brake control toba ngamdana nakanda leiriba haining pambi aduda yeisinduna paikhomba ngaiyak kyan mangna lei natondagi na hi kharasu tari masado hai haiduna gari dagi kumtharaktuna karino yenge changlakpada uchek ngaknanaba thamba charunu saba migi mitamni segaiba tupi ama hapi arangba masugi segaiba phurit ama lele khongrau tusu ise segai paige haina hek makut tingthoklubada mitamdugi lengjum mapada ina migi khutchagi mami tabadu urai khangi madu atamnana kanagumba mana tobani haiba mamai leiduna khudakta gari tamna laktuna magi phone lokthong anab honai adubo yauramdre phone khaktanate file khara purakhibidusu yauramdre petrol manam nammi khanduna amuk akoibadu yengbada ikan kanade car dugi maningda nupi macha yamna fibam soklaba ma phamduna paikhombada mamit sangtokpa makai yengduna lerami aduga makhut pairiba mekhet machadu mai chukatuna khudakta car adu maina tumna chakle tawriba mong adu hanana plan sinbu oibana paikhomba kuina leirabadi fataba oirani khanduna ma mafamdu thaduktuna yamna thuna chelaki mathangi numini mafam aduda police na chingba kaya koisinduna kari ahenba proof phangbu yabagi haina thijinba yaba pumnamak thijilaba matungda pumnamak tugi lekhun phangle Dr. Bikram haina tawnaramba contract aduda hena kupna yengsilaba matung kanano masak khangle hauji cyber nala hospital thau puriba Dr. Bijeni mahaki contract sign aduda tariba handwriting gi mami adu kupna yengsilaba matung mahaksu adugumlaba thabak aduda yaure haibadu confirm oire angang nupi macha kaya lona phajinduna wakal choihenduna makhoigi sanapot oina sijinnaba asida natana mingondagi paisa nihanba paisa lakpa pot khuranba sidagi akiba thabak khara maduni makhoina lang thaktuna mi kaya phaduna mi gi hakchang lalonba asiba hakchang kaya dagisu hakchang gi saruk kaya lokthokuna karbar tawba pomnamak asi Dr. Vijayna pangthoklaba matung makhoi paisa yenabani pomnamak asi Bijay ki mafamdagi khangba ngomki paikhomba uniform mong tan setuna escort kaya ga loinaduna haina bi chingkhong adu tamna lakle chingkhong aduda police ki miyoi kayana ikoi question laikre paikhomba mamang thangduna mafamdu yongna sangsilaktuna mikup na hum singna leiri thengnare nupi macha kaya phifam kaina drug pijaduna mangduna thanamliba ado khongna chatpada krok krok lawi sengtoktuna yengubada leinungda ahuba ama menbagi ubak leibadu urami hangtoktuna yengbada mi amana changba yabagi changda hutoktuna fatraba sing adugi leifam semlami phana sangna changraklabada ka chauna phatuna leiba thengnare miyoi kayagi pumlaba asiba hakchangni asum lakpada miyoi pulap tasinduna leirambadu thengnare asumna makoigi fatraba thawong kaya adugi dandi piduna miyoi kayagi punsi kanki nupi macha sing adubusu ningthina layeng biduna normal life amada oinanaba kanna honaki wari macha si matang sida tensinjari wari macha sibo loiba phawwa mapung fana tabiriba khudingmapu amukana ikai khumnajari thagajari